good news อันนี้เลยบอกก็อาตมาอย่างนั้นมาทั้งให้อาเก good news เรื่องการีโน้เซ่ good news เนี่ยให้ไปเดี๋ยว bad news มาเดี๋ยวให้เอาเดี๋ยว bad news มาสุดเลย bad news เนี่ยการีโน้ให้ประกันได้ไหมชีมุกบางชีประชาสิดีไก่เดียวได้รักประชาในเฮาสิเลยก็คนมาหลักคนยังไงphone number ให้พี่รู้ phone number ให้พี่รู้จะตุ้มให้ดูนี่บ่ให้มันนั่นไอ้หลายคนบอกว่าเนี่ยก็เดี๋ยวเอาคนดีก็เดี๋ยวเล่นโฆษณาไม่หินี่นะเล่นโฆษณาไม่อีมาเล่นไม่สิเดี๋ยวพี่ให้ดูนี่บ่ให้คนเดี๋ยว phone number ให้พี่รู้นะซุ่มให้เลยแบบนี้Welcome back to my channel. Mayam ngasidi, mayam mukbang amu pura gala ado mayam good news kya no? Good news ani le bako. Ado mayam na matang hai age good news se kari no se. Ado aha good news se mayam na wish mayam pibirak padagi ko adi khan boy jaro kaina wish mayam pibadagi ai bet to khalle tamani ko. Mas kayo no, tumina ka lang eh. How guys din kamo siya? Mas kayo ni. Haraw mo na habam yaw rin. Mangubag ito. Nangyur kayo hay doon eh. Oh. Ma'am video sumathana India gi oiba khwai thajaningai oiba Bezili kauba Sunny Leon amadi Nusrat Jahan na masak takpa website ama leire register tawbada 1913 su fangani aduga game sanaduna paisa yam laina tanbiyu aduga nungaibamna paisa lathol lausin si phone pay GPay natragana bank ama hedadagi yagani aduna ma'am sign up tosalaga promotion section da changaga code RICH88 hapaga 100% bonus fangani app download tawraga na lupa chani aduga Facebook to review tawraga lupa chamengkai punna lupa chahum fangbagi kodo chagbasu lei FLA member organa 80% gi commission su fangani aduna mayam register tasanbiro ai linga si comment doctor mage mayam finally ai bet ki khalle tamba horani aduga ani suba news na ngasi gi mubang tawrise maram leiboko maram se kaina haba kanda tasna hai lage maram duna no na magi ga do hairoชีมุกบางชีประชาสิดีไก่เดียวได้รักประชาในเฮาสิเลยไอ้ในเฮาสิเด็กก็ไปได้พาววันนี้แบบอันดูก่อนนั้นตะกี้โฟร์ก่อนนั้นได้พาววันนี้แบบอันดูพาวไปประชาเรียมทุกคนมานั่นติดตัวเลยมานะไอ้น่ะก็อำจะพร้อมเดี๋ยวสิไอ้ติเกตน้อยมานะกักปนตรติเกตที่คนมานั่นกักป่ะแต่สมัยติเกตที่คนมานั่นเลยบ่มานะกักป่ะไอ้น่ะเฮาสิดูยาวแล้วกักป่ะเฮาสิดูยาวแล้ววันนี้มันดูพาววันนี้ว่าเสียเลยแบบเนี่ยอันนี้งานวิดีโอมาเตียกตัวน้ำมันเว็บก็ให้ไปพาวเลยไปแค่คนหาเราดูตัวแม่อันนั้นสุดอุจจาระแล้วกันนะล้างไปเลยเขาจะแล้วกันแดงแม่อุบิรามันนี่4ก่อนนะพาวตัว last call 6แต่เนี่ยดังพาวไปเนี่ยสารวัตรก็เราก็6เหล่ากันนี่ทำไมได้ทุเรศแบบ6เหล่ากันนี่เจ้แค่เหล่าก็เสียเลยเชนเดอร์เป้าตัวดีวิธีเสียเลยจุดเชนเดอร์ตัวตรงดีเจนี่ตูนี่นะพี่มันนั่งตูนี่ไงพี่มันนั่งตูนี่กูอันนั้นการที่ว่ามีอันนี้พังมินาบะตัวนั้นประชาชนยังพังเจมีอันนี้พังมินาบะใช้ไลน์นะการทำลิชิงเตอร์ทำแบบนี้บุกอ่ะอันนั้นมีอันนี้พังเนี่ยหุ่มจังอ่ะเย็นอะไรให้ได้เลยอะดูนี่ซาซานะวอรี่อะไรจะเข้าระเสียแต่กี้เฮาสิใจดีให้ไปเนี่ยมันค่อยได้เฮาสิยาวกุมสิได้เบี้ยมามาสบายเนี่ยเฮาสิยาวกุมสิให้ไปไกลต้องการสิได้เฮาสิจะค่อยดอกสุญญาเดียวสุญญาเดียวหันพาวเดียวก็สุญญาคุยเฮาสิยาวเลยสิหันดังทำเลยใช่มาค่อยนี่ไอ้นักพามิชานี่จะปลุกถึงเดียวค่อยยาวเราไอ้น่ะปากขังไว้ไงไอ้งางไว้ไงตะกี้ให้ตายก็ไอ้น่ะงางไว้คลาสนี่ท่าเดียวกันเฮาสิเด้อไล่หาเราบุกี้ไล่เพื่อนมีหาเราบุกี้เด้อsecond line lupa tere ka phau gi lupa tere du su second line gi adu hek ngasi bo phau tri bade ba ada lupa tere oramini ba ko ada haidi akoina aina suda thada da bai hausi phau ne adu bu phau ne habi win nam dum lei bai tare adu mioi bai se win le di we dum lak ne ba ko adu ne akoi da zik we do akoi da lak bai tare ko we lak pi na ko ngasi mukbang to yu phali myam se tàu giờ là cái bắt cha thì sao là ngang thì sẵn lắm rồi ada koi cha ba hujara ke xin khôi mà na sponsor tàu bị ba đôi khôi mà gì sponsor tàu cái sponsor tàu mi ao để nó ngu có hai đi hai đi à tôi mà đi yên ra đi bộ con à tôi là ya ra ba mà là khôi đồ yên ôi nhà treat tàu là ghê mà là đây rồi em mua mà là sầu riêng ôi nhà ra ghê nữa
ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯎꯕꯅꯤ ꯃꯥꯏ ꯁꯧꯒꯤ ꯊꯣꯡ ꯉꯥ ꯊꯥꯛꯇꯅ ꯍꯥꯎꯅꯕꯗꯤ ꯇꯛ ꯃꯥ ꯍꯣꯠꯅꯩꯗ ꯍꯣꯠꯅꯕꯗꯤ ꯆꯣꯡꯆꯥꯛ ꯃꯔꯨꯗꯒꯤ ꯉꯥꯗꯒꯤ ꯅꯣꯡꯃꯤꯅꯦ ꯅꯣꯡꯃꯤ ꯍꯥꯎ ꯁꯧꯒꯤ ꯊꯣꯡꯁꯨ ꯍꯥꯎ ꯑꯩ ꯉꯁꯤꯗꯤ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯁꯥꯅ ꯌꯥꯝ ꯆꯥꯅꯤꯡꯕꯗꯨ ꯎꯃꯣꯔꯣꯛ 9 ꯍꯥꯞꯄꯅꯦ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯔꯅ ꯃꯁꯤ ꯃꯌꯥꯝ ꯆꯤꯛꯀꯟ ꯂꯩꯔꯦ ꯁꯧꯒ꯭ꯔꯤꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯩ ꯃꯣꯔꯣꯛ ꯃꯦꯠꯄ ꯅꯥꯀꯟꯗ ꯌꯥꯎꯔꯦ ꯍꯥꯎꯔꯅꯤ ꯁꯤꯃꯗꯤ ꯑꯩꯗꯤ ꯌꯦꯟ ꯃꯍꯤ ꯁꯨꯡꯆꯥ ꯆꯥꯗꯦꯕ ꯑꯗꯨꯁꯨ ꯑꯇꯩ ꯏꯟꯖꯥꯡꯒ ꯆꯥꯕꯀꯣ ꯃꯇꯣꯡꯒꯨꯝ ꯆꯥꯕ ꯉꯁꯤ ꯌꯥꯝ ꯌꯥꯎꯗꯕꯅꯤ ꯉꯧꯔꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯁꯟꯗꯣꯛꯅꯤꯡꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯄ꯭ꯂꯦꯟ ꯄꯣꯛꯈꯥꯏꯈꯤꯕꯗ ꯇ꯭ꯔꯁꯤꯅꯥꯁꯦ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯍꯜꯂꯔꯣꯏ ꯆꯠꯍꯟꯗ꯭ꯔꯦ ꯈꯣꯠꯍꯟꯗ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯩꯇꯦꯗ ꯐꯖꯅ ꯍꯥꯏꯌꯣ ꯅꯠꯇꯦꯗ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯂꯥꯟꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯨꯝꯕ ꯑꯗꯨꯅ ꯃꯌꯥꯝ ꯃꯥ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯏꯟꯇꯔꯚꯤꯌꯨ ꯆꯠꯀꯅꯤꯕꯀꯣ ꯑꯗꯣ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯇꯨꯗ ꯁꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯆꯠꯂꯨꯔꯅꯨ ꯈꯣꯠꯂꯨꯔꯅꯨ ꯇꯧꯔꯒ ꯍꯥꯏꯗꯤ ꯉꯥꯛꯇꯪꯒꯤ ꯋꯥꯈꯜꯗꯣ ꯊꯦꯟꯊꯕꯒꯤꯀꯣ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦꯕ ꯆꯠꯍꯟꯈꯤꯗꯕꯅꯦ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯃꯊꯪꯒꯤ ꯏꯟꯇꯔꯚꯤꯌꯨ ꯀꯧꯔꯛꯄ ꯀꯥꯟꯗꯀꯣ ꯑꯗꯨꯝ ꯆꯠꯀꯅꯤ ꯈꯟꯕꯨ ꯈꯜꯂꯗꯤ ꯑꯗꯨꯝ ꯑꯣꯏꯍꯟꯒꯅꯤ ꯅꯠꯇ꯭ꯔꯣ ꯆꯟꯅꯕꯤ ꯈꯟꯕꯤꯒꯗꯕ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯗꯤ ꯑꯣꯏꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯦ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤꯗꯤ एरोप्लेन थौरदी एक्सीडेंट थोक तावनी अदे गाड़ी थौरदी एक्सीडेंट थोक तावनी एक्सीडेंट हाई सोइद्रबनेबा अदु जिको केबिन क्रू अबदा पारो अबदा ngasi बाव सही कया 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 सर्विस तौर इत्यार उजे हनु भो लेबा यावरी बको माय मागी कयबु तौनो हायगदे अदु सी माय मागी कनु हायबा तारा कनाल फ्यूचर हायबा ngam अदुना बको हिंगबा ngamiनेबा अदु जाइना खितंग अꯩꯅ ꯃꯔꯤ ꯌꯦꯛꯈꯤꯁꯦ ꯍꯥꯏꯗꯤ ꯑꯦꯛꯁꯤꯗꯦꯟ ꯈꯨꯗꯣꯛꯇ ꯆꯥꯟꯁ ꯋꯥꯡꯕ ꯋꯥꯡꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯕꯨꯗꯤ ꯂꯩꯌꯦ ꯑꯗꯨꯅꯦꯕ ꯑꯗꯨ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯁꯥꯏꯀꯜꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯤꯗꯤ ꯆꯥꯟꯁ ꯅꯦꯝꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯍꯥꯟꯅ ꯍꯥꯏꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯅꯦꯕ ꯍꯥꯏꯗꯤ ꯃꯥꯗꯤ 99.9 ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ 100% ꯊꯣꯛꯄꯁꯨ ꯌꯥꯏꯕꯀꯣ मखाद चेंब गाड़ी कहीं एक्सीडेंट थोपादी खितंग सोगा लोई हिंब याय नत्रग 50% सिगिबसु याय अदुदी हाइब ngамदेबा अदुबु खुदिमक एक्सीडेंट मखाद एक्सीडेंट थोपल खुदिमक लोइना गन 100% प्रॉब्लम होइने हाबिदी क्या थोकंदे हाबिदा खोई एक्सपीरियंस तको अदु हाइगु अदुगा मैम गुड न्यूज़ मैम हाइबदा बेड न्यूज़ अमदि हायौद्रे बेड न्यूज़ अमसु लई बेड न्यूज़ ना कइनो हाइबा कांदा मैम अखोय बाजे हंगसि चंगिदोरे ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯚꯤꯗꯤꯑꯣ ꯌꯥꯎꯔꯔꯣꯏ ꯊꯥ ꯈꯔ ꯊꯥ ꯀꯌꯥꯅꯣ ꯊꯥ ꯀꯌꯥꯅꯣ ꯌꯥꯎꯔꯣꯏꯗꯣꯏꯁꯦ सिरो जून जुलाई अगस्त सेप्टेम्बर अक्टोबर अमुक लाकने ꯁꯥꯡꯉꯦ ꯑꯣꯛꯇꯣꯕꯔ ꯈꯣꯏ ꯁꯨꯇꯤ ꯌꯥꯝ ꯄꯤꯔꯦ ꯊꯣꯛꯂꯛꯇꯝ ꯑꯩ ꯂꯝꯗꯣ ꯌꯥꯝ ꯇꯥꯡꯅꯀꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯕꯥꯗꯣ ꯃꯦꯘꯥꯂꯌꯥꯗ ꯑꯃꯨꯛ ꯇꯥꯔꯦꯕ ꯂꯧꯂꯦꯀꯣ मेघालय ताबने सेल ड्रेस मैम
ꯆꯠꯂꯝꯗꯥꯏꯒꯤ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯃꯦꯘꯥꯂꯌꯥꯗꯤ ꯏꯪꯕꯅꯤꯅ ꯇꯨꯄꯤꯁꯦ ꯃꯌꯥꯝ ꯎꯞꯅꯔꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅꯀꯣ ꯑꯗꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒ ꯅꯨꯡꯉꯥꯏ ꯃꯣꯏꯗꯤ 이싱이 뿌라 자기 니든 클린니 가요마다 우와 파전에 하우분이냐 이싱 말한 가는 방이 이싱 저루 뭐 싱 않더니 아주 뭐 거기 뭘 따고 논 탁봐 담망음 되나 뭐 분바 되게 이싱 되게 내가 되나 걔라 보시 하나 세포를 저는 또 돼요 그냥 뭐 잡자냐 아이지 뭐 배사를 왜 뭐 짜랑들어 영상으로 구하고 됐지 ngày con suối nước ngọt con chồng là bây giờ hỏi em chồng mà để thì này cái gì anh đi không trả bây giờ đem ăn phần một tháng mẹ ăn khuya đây có một bàn tới sẽ phun ngủ lên thì mẹ ăn thả ra rồi hay đi khuya khi nào thì thả băng sắp như nào qua đúng bao khoa bạc đúng nó sẽ đi yên rồi anh nó thùng nhé bao qua rồi rồi tận thêm đôi các bạn phun rồi mình chán nó phun nó tới rồi 따라하면 또 힘들네 바로 따도 với rồi con ui là cái phun tao vừa con quy cái thùng mà ra là bợ có tàu xa xa chúng đi ꯆꯤꯡꯗꯒꯤ ꯑꯉꯥꯡ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯅꯪ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅ ꯑꯗꯒꯤ ꯑꯃꯅ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯗꯨ ꯅꯪ ꯁꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯕꯤꯁꯥꯜꯗ ꯃꯌꯥꯝ ꯂꯥꯛꯑꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯆꯦ ꯁꯨꯝ ꯍꯥꯏꯗꯤ ꯕꯤꯛ ꯐꯦꯟꯅꯤ ꯀ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯌꯥꯝ ꯂꯠꯂꯦ ꯀꯩꯗꯧꯔꯒꯦ ꯀꯥꯏ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ mình chỉ hay mấy câu tê bây cái nó đang mất video thằng cái là bị sao để lấy với người mình là ꯑꯗ ꯃꯇꯝꯁꯦ ꯃꯌꯥꯝ ꯐꯪꯗ꯭ꯔꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯕ ꯇꯁꯦꯡꯅꯅꯦꯀꯣ ꯑꯩꯅꯗꯤ ꯀꯟꯇꯦꯟꯁꯦ ꯑꯩꯒꯤꯗꯤ ꯃꯈꯜ ꯅꯨꯡꯉꯥꯏꯅꯕꯀꯣ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯁꯣꯝꯗ ꯁꯣꯔꯠ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯠꯇꯕ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯀꯥꯏ ꯄꯕ꯭ꯂꯤꯛꯇ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯇ ꯇꯧꯕ ꯌꯥꯕ ꯀꯟꯇꯦꯟ ꯑꯗꯨꯝ ꯁꯦꯝꯒꯦꯅ ꯈꯟꯖꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯑꯃ ꯇꯧꯁꯜꯂꯨꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯌꯨꯇꯨꯕꯔ ꯑꯣꯏꯔꯁꯨ ꯌꯨꯇꯨꯕꯔ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯀꯣꯟꯁꯦꯞ ꯂꯣꯏ ꯂꯩꯌꯦꯕ ꯀꯣꯟꯁꯦꯞ ꯂꯩꯕꯁꯤꯗ ꯏꯃꯥꯟ ꯃꯥꯟꯗꯕ ꯄꯨꯊꯣꯛꯄꯩ ꯃꯍꯨꯠꯇ ꯅꯁꯥꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯄꯨꯊꯣꯛꯑꯕ ꯌꯨꯅꯤꯛ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯤ ꯈꯔ ꯇꯣꯉꯥꯟꯅ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯤ ꯈꯔ ꯇꯣꯉꯥꯟ ꯇꯥꯇꯛ ꯇꯧꯕ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯇꯥꯛꯄ ꯃꯇꯝꯗ ꯕꯣꯔꯗꯇ ꯏꯕꯗ ꯑꯩ ꯍꯦꯟ ꯔꯥꯏꯇꯤꯡ ꯇꯣꯉꯥꯟꯅ ꯏꯌꯦꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯃꯌꯥꯝꯗꯣ ꯑꯩ ꯍꯦꯟ ꯔꯥꯏꯇꯤꯡ ꯏꯇꯣꯡ ꯇꯣꯉꯥꯜꯂꯦꯕ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯔꯥꯏꯇꯤꯡꯒꯤꯗꯤ ꯏꯃꯥ ꯃꯅꯦ ꯁꯥꯔꯒꯗꯤ ꯄꯨꯔꯥ ꯌꯨꯅꯤꯛ ꯑꯣꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯏꯁꯥꯅ ꯑꯗꯨꯝ ꯌꯨꯅꯤꯛ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯪꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥ ꯉꯥꯡꯕ ꯑꯩꯈꯣꯏ ꯑꯦꯃꯣꯗꯤ ꯁ꯭ꯄꯤꯆ ꯑꯩꯈꯣꯏꯗꯤ ꯃꯥꯁꯇꯔ ꯑꯣꯟ ꯗ꯭ꯌꯨꯇꯤ ꯍꯥꯏ ꯅꯣꯕꯣꯗꯤꯌꯥꯒꯤꯗꯤꯀꯣ ꯑꯦꯃꯣꯗꯤ ꯁ꯭ꯄꯤꯆ ꯄꯤꯕꯁꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯌꯨꯅꯤꯛ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯇꯧꯖꯩꯕ ꯑꯩꯗꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯅ ꯁ꯭ꯄꯤꯆ ꯄꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯃꯉꯣꯟꯗ ꯔꯦꯗꯤ ꯍꯥꯏꯔꯒ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯁꯦ ꯊꯕꯛꯁꯦ ꯌꯥꯔꯤꯈꯩ ꯁꯤꯟꯐꯝ ꯑꯣꯀꯨꯄꯦꯁꯟꯁꯤ ꯃꯥꯟꯅ ꯇꯥꯔꯒꯁꯨ ꯄ꯭ꯔꯣꯐꯦꯁꯟ ꯃꯥꯟꯅꯔꯁꯨ ꯈꯔ ꯌꯨꯅꯤꯛ ꯑꯣꯏꯕꯁꯤ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯔꯦꯀꯣꯔꯠ ꯂꯩꯖꯍꯧꯋꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯌꯨꯇꯨꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯣꯖꯥ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯣꯏ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯣ
ꯑꯗꯣ ꯃꯦꯝ ꯇꯧꯒꯦ ꯇꯧꯕꯅꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯊꯣꯛꯄꯗꯤ ꯇꯧꯖꯔꯣꯏ ꯅꯨꯡꯉꯥꯏꯅꯕꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯦꯞꯇꯕꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯤ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯃꯥ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯥ ꯑꯗꯨꯝ ꯇꯧꯗꯤ ꯇꯧꯔꯛꯀꯅꯤ ꯋꯤꯟꯗꯤ ꯈꯔ ꯈꯔ ꯑꯩꯈꯣꯏ ꯔꯤꯗꯤꯍꯥꯁꯁꯦ ꯑꯍꯥꯟꯕꯗ ꯍꯣꯏ ꯚꯥꯏꯅꯦ ꯅꯪꯗ ꯌꯨꯇ꯭ꯌꯨꯕꯁꯤꯕꯨ ꯑꯣꯏꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯚꯥꯏ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯀꯅꯥꯝ ꯂꯩꯇꯦꯕ ꯃꯇꯝꯗꯨꯗ ꯃꯆꯦꯁꯤꯡ ꯂꯩꯕ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯒꯥꯏꯁꯤꯗꯤ ꯑꯀꯣꯟꯕꯒꯤ ꯃꯥ ꯍꯥꯡꯉ ꯃꯇꯨꯡ ꯍꯥꯡꯕ ꯉꯥꯛꯇꯅꯦꯕ ꯃꯥꯒꯤ ꯃꯇꯝꯗꯨ ꯀꯅꯥꯝꯇ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯦ ꯑꯍꯥꯟꯕꯁꯦ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯅ ꯃꯥꯒꯤ ꯌꯨꯇꯨꯕꯔ ꯑꯣꯏꯅꯤꯅ ꯅꯪ ꯀꯃꯥꯏꯅ ꯅꯪꯒꯤ ꯁꯞꯄꯣꯔꯠꯇ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯋꯤꯟ ꯑꯃꯗꯤ ꯂꯩꯕꯁꯦ ꯑꯈꯥꯡ ꯀꯟꯕ ꯑꯃꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯌꯥꯝ ꯅꯣꯛꯅꯤꯡꯉꯅꯤꯗ ꯑꯩꯅ ꯏꯀꯥꯏ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯕꯁꯤ ꯏꯀꯥꯏꯗ꯭ꯔꯦꯕꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯔꯤꯁꯦ ꯃꯔꯣ ꯊꯣꯛꯄꯣꯠꯇꯦꯗ ꯃꯈꯣꯟ ꯌꯥꯝꯅ ꯊꯣꯛꯇꯦꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯚꯣꯀꯦꯜ ꯊꯣꯔꯛꯑꯒ ꯃꯌꯥꯝꯒ ꯐꯖꯅ ꯏꯟꯇꯔꯦꯛ ꯇꯧꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯦꯃꯦꯔꯥ ꯃꯥꯡꯁꯨ ꯂꯩꯕꯗ ꯁꯨꯝ ꯏꯀꯥꯏꯗ꯭ꯔꯦꯕ ꯑꯍꯥꯟꯕꯗꯤꯅꯦꯀꯣ ꯑꯁ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤ ꯃꯤꯅ ꯌꯦꯡꯗꯣꯏꯅꯤꯀꯣ ꯈꯜꯂꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯅꯕ ꯃꯤꯅ ꯌꯦꯡꯉꯒ ꯀꯩ ꯈꯟꯗꯣꯏꯅꯣ ꯀꯥꯏꯅ ꯈꯜꯂꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏꯖꯕꯤ ꯇꯧꯕꯒ ꯑꯩꯅ ꯈꯣꯟꯒ ꯁꯦꯝꯃꯤꯅꯤꯀꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯏ ꯇꯧꯔꯒ ꯑꯩ ꯏꯆꯥꯟ ꯇꯥꯟꯅꯗꯕꯗꯣ ꯑꯍꯥꯟꯕꯒꯤ ꯁꯨꯏꯇꯦꯕꯜ ꯑꯣꯏꯗꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯗ꯭ꯔꯦꯗ ꯏꯀꯥꯏꯗꯕꯩ ꯅꯠꯇꯦ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯍꯦꯟꯒꯠꯇꯣꯏꯅꯤꯗꯣ ꯅꯁꯥꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯥꯛꯄꯗꯣ ꯏꯁꯥ ꯃꯇꯥꯡ ꯋꯥꯃꯒꯦ ꯃꯥꯗꯤ ꯀꯥꯎꯟꯇꯔ ꯂꯩꯕꯅꯤꯅꯀꯣ ꯑꯍꯥꯟꯕꯗ ꯀꯥꯎꯟꯇꯔ ꯂꯩꯕꯗꯨꯗꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯅꯧꯗꯣꯏꯅꯦꯕ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯩꯁꯦ ꯕꯤꯁꯥ ꯂꯩꯔꯕꯅꯤꯅ ꯑꯩꯁꯦ ꯀꯥꯎꯟꯇꯔ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯤ ꯀꯌꯥꯒꯤꯅꯣ ꯃꯤ ꯑꯃꯒꯤ ꯅꯣꯡꯃꯗ ꯃꯤꯁꯦ 1,000,000 ꯃꯌꯥ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯟ ꯀꯁꯇꯃꯔ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣꯁꯦ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯍꯥꯏꯃꯟꯗꯅ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯐꯥꯎꯗ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯅꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯃꯥ ꯂꯩꯃꯁꯤꯗꯕꯤ ꯍꯥꯏꯗꯧꯕꯅꯦꯕꯀꯣ ꯍꯦꯛ ꯈꯨꯔꯨꯝꯕ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣꯅ ꯁꯨꯝ ꯍꯥꯏ ꯂꯩꯕꯒꯤ ꯂꯥꯏꯗ ꯑꯣꯏꯅ ꯃꯥꯅ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯖꯟꯕ ꯋꯥꯔꯤꯅꯤꯗ ꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯍꯦꯕꯤꯠ ꯑꯣꯏꯈꯤꯕꯗꯣ ꯍꯦꯕꯤꯠ ꯑꯣꯏꯈꯤꯕꯒꯤ ꯑꯗꯨꯒꯤꯅꯤꯗ ꯃꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯆꯥꯔꯨꯈ꯭ꯔꯦ ꯇꯨꯝꯅꯤꯡꯉꯦ ꯑꯩꯗꯤ ꯎꯏꯔꯦ ꯑꯩ ꯃꯌꯥꯝꯅ ꯄꯨꯡ ꯎꯠꯂꯛꯀꯦ ꯄꯨꯡ 11ꯒ ꯃꯤꯅꯤꯠ ꯀꯌꯥꯔꯣ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 43 ꯁꯤꯗꯕꯨ ꯎꯏꯗ꯭ꯔꯗꯤ ꯇꯞꯇꯥꯏ ꯋꯥꯅꯁꯨ ꯊꯕꯛ ꯍꯧꯖꯤꯛ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯨꯕꯥꯡꯁꯤꯗꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯃꯤꯅꯤꯠ 40 ꯕꯥꯔꯣ ꯇꯥꯗ꯭ꯔꯣ ꯅꯪ ꯎꯗꯦ ꯕꯥꯔꯣ ꯇꯥꯗ꯭ꯔꯣꯕꯅꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯗꯦꯕ ꯑꯩꯗꯤ ꯑꯁ ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯤꯁꯨꯅꯦ ꯏꯁꯥꯅ ꯄꯥꯛꯅ ꯇꯧꯈ꯭ꯔꯕꯅꯤꯅ ꯊꯥꯗꯣꯛꯅꯤꯡꯗꯕ ꯑꯗꯩ ꯊꯕꯛꯁꯤꯁꯨ ꯇꯧꯅꯤꯡꯕ ꯁꯤ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯇꯦꯛ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗꯣ ꯈꯔ ꯑꯗꯨꯝ ꯁꯦꯚꯤꯡ ꯉꯝꯃꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯏꯁꯥꯒꯤꯗ ꯀꯩꯅꯣꯝꯃ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ ꯀꯥꯟꯗ ꯄꯩꯁా ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯁꯨ ꯋꯥꯅ ꯍꯥꯟꯅ ꯗꯤꯃꯥꯟꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯧꯖꯕ ꯑꯉꯥꯡꯁꯤꯡꯁꯦ ꯄꯩꯁꯥ ꯑꯩꯗꯤ ꯇꯧꯗꯦꯀꯣ ꯑꯩꯗꯤ ꯇꯧꯗꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯗꯤ ꯗꯤꯃꯥꯟꯗꯤ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯇꯧꯗꯕꯅꯤꯗ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯉꯥꯛꯇꯅꯤ ꯃꯃꯥꯡ ꯀꯥꯟꯗ ꯇꯧꯕꯤ ꯍꯧꯖꯤꯛꯁꯦ ꯑꯩꯉꯣꯟꯗ ꯇꯧꯗꯦꯕꯀꯣ ꯂꯣꯏꯔꯒ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯂꯣꯏꯔ ꯈꯣꯠꯈꯤꯗꯣꯏꯅꯦ ꯄꯨꯂꯞ ꯑꯍꯥꯟꯕꯗꯤ ꯃꯥ ꯄꯨꯊꯣꯛꯄ ꯑꯗꯨꯗꯤ ꯅꯪꯅ ꯋꯥꯏꯈꯤꯕꯗꯣ ꯄꯤꯌꯨ ꯍꯥꯏꯕꯅꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯕꯥꯅꯤꯁꯨ खरा थोक्चरबनिना अइगोनसु मबानी क्रॉस खरा कोमदाय खलै वाखंदा बिहोर हेसे चाबु सले तो आइनु अदु मैम भिडियो सिसु संजरागे बारो दादि मादा तुमौरगे उइरे गम गांनिंद्रे गांदे माजा अइजो वादि वाबने दो मैमना नुगाइना येंबिबगिसु खंदे मैमना इंटरेस्ट उलिखै अइजु हेना पुंगनि थगटलिने बको सातनदा हाइदि येंगबा मैम लैको आइना तौद्रि खोत्रिसे कायना खल्लगनेको तौनिंगबा मैम पोएबा अदुना मैम लेप सपोर्ट तबियो अदुगा ngasi भिडियो साइलो संजरागे अदगी मैम हेलो मैम खोबाजे सेफ जर्नी हाइरो खोबाजे चखिदोरे
ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯑꯩꯁꯨ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯊꯕꯛ ꯃꯐꯝ ꯌꯧꯕ ꯑꯣꯏꯖꯒꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯇꯧꯔꯒ ꯑꯃꯨꯛ ꯑꯣꯛꯇꯣꯕꯔ ꯂꯥꯛꯄꯗ ꯃꯌꯥꯝ ꯑꯃꯨꯛ ꯎꯅꯔꯒ ꯑꯃꯨꯛ ꯎꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯃꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯊꯦꯡꯅꯕ ꯇꯥꯔꯦ ꯊꯦꯡꯅꯕ ꯇꯥꯔꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯁꯤ ꯏꯟꯗꯤꯒꯣꯅꯦ ꯖꯤꯑꯣꯅꯦ ꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯁꯤ ꯂꯥꯛꯑꯣ ꯕꯥꯏ ꯕꯥꯏ